2,000 years later. Nice. Tomba na nasana na lakpado. Ang nungshiba. Kita tomba. Eidine, thamoi sonthajasanu. Nungshiba laigi manam lakta, phajaba lai palakta ngaujage. Fajabi. Nangse. Tabal pare ngawi. Midang waramda leichin nang nangasu ngawi. Oh my God! Wow! Aye, aye! Aigi wahangi paukhum piramdana chakhiba yaro yaro nungshiba gi lipunna bunduna thamgani thamoi gi phambakta pothanduna nungshi thauja fangdri fao humduna thamga Ngaikho mukta hyrasu ngaiba yaba ngaithokke madau leiba ngatore aishu matam pamujai. 2,000 years later. Another one. तू समझा? हाँ. Dan nabi tangaw na ba maithong uba ta kalak nabi manipur tour tauba pubibagi mahotane laifam linsingda laikhuram oina pubiyo moregi kondong lairambigi laifamle moirangi tingu thangjin khongba maru laifamle haingangi ibudang marjin wangoigi laining thoksana mahi sinataba atopa mafam mayam masu lairi